Akasbani Imphal, Wahengbam Rajesh na pau pajari, Ahanbada Marueba pau. Manipur da hojik thokliba irang asi loisinaba Pradhan Mantri Narendra Modi na thamoi sengna honadi haina Congress lusingba Rahul Gandhi na maral siri. Manipur ki legislature singi Delhi khongchat matungda Griha Mantri na all political party gi mipam kaurukpani haina MLA RK Imon hari. BJP Manipur Pradesh na hari lebaki luraba tamhamda rajniti tawduna leibagi matam nate mikap thoktuna tingjang kaijang daba Manipur ama lainaba hotnaba matamni. Imphal West amasung Imphal East jilagi oina hayeng ayuk pung mga dagi numidang wairam pung taruk papa curfew komthokani amasung Manipur dagi ama yauna Rashtrapati Draupadi Murmu na ngasi nurse ki simphamda leiba nurse kuntrada National Florence Nightingale Award khusinakre. Manipur da hojik thokliba irang asi loisinaba Pradhan Mantri Narendra Modi na thamoi sengna honadi haina Congress lusingba Rahul Gandhi na maral siri. Karnataka da ngasi pangthopa miyangi mifam amada Shri Rahul Gandhi na hai thokliba irang asigi maruiba hawraphamdi rajniti gi oiba yengthinaba asisu amani. Raija sigi miyamna thenariba awabasing asigi yenglaga athuba matamda shanti oiba warosin ama puraknaba Shri Rahul Gandhi na takshilli. मणिपुर में आग लगी हुई है, लोग मारे जा रहे हैं, प्रधानमंत्री को कुछ लेना देना नहीं. नफरत की राजनीति का नतीजा है द्वेष मणिपुर में हो रहा है. अगर मणिपुर आज जल रहा है तो नफरत की राजनीति के कारण जल रहा है और इस राजनीति के खिलाफ हमने भारत जोड़ो यात्रा चालू की थी और यही हमारी विचारधारा है. Congress lusingba KC Venugopal hai haukiba numit yankai marini asi Manipur mai saktuna amaga amagi marakta khana chainaba thokli adubo Pradhan Mantri na hiram asigi matangda wafam amata phongdoktri. Pradhan Mantri na Manipur gi damak matam khara kaithokpa haibasi yamnamak tangai phade hairi. Hanagi Mantri Thokchom Rajesh yamna hairi MLA mapan na handakta Pradhan Mantri gi office da pisin kiba memorandum adura yauriba special measures haiba asi thokliba irang asi loisinaba akhanaba khongtang khara lokhat pinaba phongdok kiba wafamni. Kendra gi lusingba singda wathok asi loisinaba gi damak taksinaba chatuna haujik naidiri da leiriba MLA Rajesh yamna hai memorandum aduda palliba special measures haibasi education security highway da port pusilaknaba honaba Ain kaina mitop sangsilakpa thingnaba amasung Chin Cookie Defense Forcing changlakpa thingnaba Myanmar amadi China na singba leibak singa diplomatic oiba akhanaba khongthang sing lokatnaba taksin khibani. President rule laknaba nate maramaduna miyangi puningda chingnaba amata popiganu haina Shri Rajesh yamna appeal tawri. Wafam asigi matangda MLA Karam Syamna makhatan hai Manipur da shanti hanjilaktuna kanglup masel nungsi chanana leiminabagi miyamgi kholau bu thabakta onthoknaba Delhi da laktuna kendra gi lusingba singda taksin bani. Pradhan Mantri gi achinba khara leibadagi unaba phangdana leiringai charakta memorandum adu Pradhan Mantri gi pungning chingchinaba piksin khibani. Akoina thamjariba akoina laksariba khudima Manipur prajagi interest ni akoi best level honabani. Thamoi sena Manipur da shanti pornaba Kampung Masjid Hana Sunaba Toktanaba, Nungsi Sanana, Leminana Bagi the Monta, a great Tamjamani. Asai Puri Mamanda, Nomai Kapanba, Yumai Tanba, Chugi Kudong Sabalaga, Sin Cookie Defense Force na, a queen may take Haninoiti when you put a Santi Propamai. Adon Masi Lekan that have a Kanawapumbo, Tamaga, Manipur Prazavi interest and Nanzariba, what Nazariba, Quibu, and the Manipur Praza, Miss Kaita or Lan, one of the Koyabum, Zeroy. MLA RK Imon hari Manipur gi legislature singi Delhi khongchat mahi yale haibe yai Mantri sing MLA sing Delhi da satuna kendra gi luchimba kya unaroba matungda Griha Mantri na Raija sida hojik oriba phibam asi khananaba all political party gi mifam ama thangja numita kauri mifam asina Raija sida shanti amasung tangdu leitaba purakani haina asa tauri Manipur gi sakhiba MLA singna Hana Ngaksel Mantri Rajnath Singh, Selto Mantri Nirmala Sitaraman, BJP ki Luchingba Singh Shri Sambit Patra, BL Santosa Singh ba makok thongba Luchingba kayaga unaduna Manipur gi hojik oriba phibam gi matangda paugdongki. Makoina kendra gi Luchingba Singh da taksilamba maru eba wafam singdi Manipur gi apunba saktam kahendaba su handopa mapandagi sangsilakpa khulai paiba mitop sing thingba singya tamya singda hingsa lephanduna shanti purakpa amadi National Highway 2 hangdopana singbani. Shri Imon hai MLA Singh amato ina thabak tukna lamdam masida shanti puraknaba honari. National People's Party NPP ki National General Secretary amasung Kaksing Bidhan Sabha Kendra ki MLA Mayangamam Rameswar Singh na Kendra ki Mantri Singh unaduna Manipur tholiba irang asi
asina maram oiduna Manipur tangdu laita daba phibam ama lagliba si atuba matamda mausa ki punsida hanjinanaba taksin kre cherola mada Sri Rameshon hai Manipur ki lifeline oiriba national highway atuba matamda hangdoknaba thabak lokit pinaba kendra ki road transport amasung highways mantri Nitin Gadkari da taksillamle BJP Manipur Pradesh na hari leba ki luraba tampham asta rajniti tawduna lebagi matam natte handakta UKLF ki chairman e kiba warol ama media da phongdok kiba wafam adu dol amasung dol asiga mari amata da leina de BJP Manipur Pradesh ki Vice President and Nimbas na thadorpa cherol aman hai Manipur ki apunbagi saktam da singnaraliba asi mapung phana thengna batai masigi damak akakpa laitana BJP lengak asina honaduna lakli manghai sarkar asina handak apaba thabak thoram kaya pangthokpa asida mipaiduna makoina tawriba phatraba thabak sing mai paklaroi khanbadagi kanglup khurukki oiba political card sanaduna aikoi masel gi marakta lan ama oina uhanaba honarakpani haina BJP ne lawi maramaduna miyam punna bahap taminaba changi Cheroladun hai mayum makai mai thadok pikraba mioi singi yum sing amuk ana atuba matamda nauna sanaba honabana mangda taraga leiba achoba thokdang ori Shri Nimbas hai aikoi mikap thoktuna yaifaba tingjang kaijang daba Manipur ama leinaba punna hona minarasi rajniti toksi leba kanba romda oina hena pungning changbinaba rajniti dol singi pungning chingsilakli Thongju Block Congress Committee gi mifam ama ngarang Thongju Kendra gi khongman atom director laiba office ta pangthokre mifam aduda irang asina marom oiduna laikhidraba singi mafam da ikai khumnaba utki mifam adura saruk yakiba Pradesh Congress Committee gi member Seram Niken hai mamang thagi tarik 3 dagi lamdam asida thoklebe irang asida Bharat ki Pradhan Mantri Narendra Modi na kariguma wahai amata phongdoktuna leiriba asina BJP sarkar na Manipur miyambu thawai bidre haibadu takli tabiriba pawasi Akashbani Imphal degini Imphal West amasung Imphal East jilagi oina hayeng ayu pung manga dagi numidang wairam pung 3 phawa curfew komtokani adumoina mak Imphal East ki nongpokta hata crossing dagi RDS crossing phawa nongchupta Imphal Turel gi sanjen thong dagi minu thong phawa nongpok romda minu thong dagi hata crossing phawa amasung kharomdana RDS crossing dagi sanjen thong phawa gi ondi curfew komtokpa leite Imphal West ki oina maitei Langol area gi hayeng ayu pung manga dagi nungthil pung ama phawa curfew komtokani hari Kaksing amasung Bisnupur jilagi oina hayeng ayu pung manga dagi numidang wairam pung manga phawa curfew komtokani adubu Kaksing jilagi serok dagi curfew komtok loi Thawal jilagi oina hayeng ayu pung manga dagi numidang pung 9 phawa curfew komtokani hari Bisnupur jilagi kwakta da ngarang bom pokhaibagi thokdokta mitei pangal micham ahum asok apan nangkiba Manipur Muslim Welfare Organization MMWO na kanna yaning daba phongdorokli Imphal East ki hata da leiba loop asigi office ta pangthopa pawmisinga unaba amada MMWO gi advisor Abdullah Fundrai marum na hai bom pokai handuna mitei pangal asok apan nanglakpa asina raija se tholiba irang asida mitei pangal singbu yawraknaba honarbra haibigi singnaba leire manghai thokdok adu athuba matamda thigatuna asengba langlang jing pothoknaba sarkarna honagadabani National Highway to Imphal Churachampur Charuki Bisnupur jilagi manung chanba kwakta da ngarang bom pokhaibagi thokdokta kalbert ama atek akai thoki maramaduna hairiba kalbert asi gari chachok chasinda khudong charoi dabana kalbert asi semjinriba phawba gari chapidanaba Superintending Engineer National Highway Circle na khangalakli Jamiatul Ulma I Mayang Imphal na sindurang asi lamdam adugi tongan ba CSO singing bimpam ama pangthoktuna lamdam masda karam na santi purakadagi haibigi matang na khanakri hari mifam aduda tongan ba warep sing lauki hari No separate administration in Manipur haibasa All Manipur United Club Organization amukona raija sigi tongan mapam singda mifam pangthoktuna khananai bagi thorom sing chathari ngasi su Imphal West ki tongan mapam singda mifam pangthoki Raija sida hojik oriba tangdu laita da phim asiga mari lenna maitei pangal apunba loop Imphal East komidokna sinduna khabai soi market setta wakat mifam chathakre numidangi matamda lamdam adugi nupi singna khutta maira paiduna human chain semduna kholau ke lauki Iramdam kanba apunba loop ikal na hairi raija sida thokliba irang asi tangdu laita ba phibam puraknaba honabada lamdam asigi nupi singna karamba thokdang logodagi haibigi matangda khananaba nupi singi oiba convention ama athuba matamda pangthoklagani Imphal gi Manipur Press Club ta pawmi singa unabada ikal gi secretary Luang Leiman hai handak Imphal gi mihut kangbu ama Delhi da chatuna Manipur gi irang asi kendra sarkar na athuba matamda loisimbina ba Bharat ki Rashtrapati Pradhan Mantri Griha Mantri na singba lusingba singda cherol pisinduna wakat lure kendra gi lusingba sing asi hakte na unabagi khudong sabadi phangkide hari
Manipur tholiba irang asina marum oiduna ching amasung tampaki mafam singda hangliba relief camp singda lanjena tuna leiriba micham miyangi punchi khamthengna wanare relief camp singda miyamna nomagi tangai phadana changba polam sing mateng panglaklabasu awatpana pik thangli Churachandpur jila gi relief camp singda lanjena tuna leiriba singi matangda aikhoi gi Churachandpur paumi gi paudam ama Manipur da Kangalup ani gi manakta pamdaba irang thokpa se tha ani sugedawre relief camp da leba chingda tamna leba miyama waba thengna ba se yenglaga haifam khangdre Churachandpur jila makta da su tongan ba relief camp chamaga tramathoi da mi lising kun chatret ga ani lere satra satri camp da leba school ka ba yadama mayam se yenglaga aikhoi gi future se yam handhagani sukhalle सरकार पाई स्टेट सेंट्रल ना अखोई फिवम से येंगलगा शांति पूर्वक नब स्टेट से अमुक लौबी नब अपील सु तौजई चुरचांदपुर रिलीफ कैंप दगी नुपी अमाना असुम नहाय Hojik dia Churachandpur ke refugee camp dah lede, aduga yang wana lede matau marang khang tere wana lede bersibo karim gumbana ana dia badi isona kanpi banina lede yang nungare amarom jadi adubo Imphal dasu handinge han baya tere ita singso korupso ka baya tere center dagi aina santi ni jare harak kanpi raga mateng pang na batau pio Agas panim Imphal gi pau gi damak Churachandpur dagi Francis samate Amarum da Tampaki jila singda hangliba relief camps da miyoi kya lanjena tuna leiri Kaksing jila da hangliba relief camp da changjapam logduna leiriba nupi amana asumna phongdorokli Ana yesu dum matam dugi dum lae doctor sinadi dum yengbi adubu mai tawna tawse nungaite amna laira su tamu phangre adegi lauching udadi chaba su mu phangaroi adana laira su tamu phanganbiro adegi khoi yum da halandiraga noaina hane phiwan de lehalaga admai tawdo sarkar makai degi to hondibu su khoi dum pame tangdu leitana hingbugi punchi do hane phamda hanjinbina na baina sarkar makai da haidegi Raja se tholiba kangluki irang tha ani phajilaglaba asida relief camp da leiriba miyoi singda natana mayum da leiriba miyoi kya gi mahuksa gi punchi da chauna saitheng piri micham miyangi punchi shanti oina tangdu leitana lehenabagi namak sarkar na chapchaba phirep ama athu matamda lohonimgi apamba maikai kya dagi phongdor narakli Akashbani Imphal gi pau tabiri Rashtrapati Draupadi Murmu nangasi nurse ki simpam da leba miyoi kuntra da National Florence Nightingale Award lisingani kunithoi amasung lisingani kulumdoi piduna ikai khumnaba utkre Rashtrapati Bhavan da pangtopa thoram amada nurse ki sinpham da leiriba singna samas asigi damak kathokpagi damak makoi bu sakhangbo oina mana asi pibani mana asi kendra gi haksil amasung yaifa yumbal mantraloina ingkumja lising ma chamapan humbudra humdoi da lingkhat kibani kumsi sahi gi mana phanglaba singi manungda Manipur gi Irom Chandrabala Devi yauri mahak Imphal East ki Sagolmang Community Health Center da public health nurse oina thabak tawri Irom Chandrabala Devi na COVID laichat matamda mahakna lawkiba thokdang gi damak district level award phangkre masida natana ingkumja lising ani kunithoi da khwaidagi phaba sarkari karmachari gi mana phangkibani Raja sigi tongan mafam singda hangliba relief camp singda miyama tengbang pibagi thabak leptana chatharakli Yengkhom Lerak Development Club amasung Tera Yengkhom Lerak Nupi Lupna Phayeng High School da hangliba relief camp da tengbangi polam sing yentokre hairi CRPF Maitai Sports Team na mateng panglakiba senpham na tangkak naina relief camp singda amukona polam sing yentopagi tabak chatari ngasi Langol singmi tami nupi yaipa thorang lupna Langol na sinduna Langol Housing Complex Type 3 amasung Samoro High School relief camp da changjapam lawduna leiriba singda mateng pangkre Raja sida ana layangi hidak langtak putok pusin tawbada ayat pa pibidanaba Manipur Chemist and Druggist Association na appeal tawrakli Directorate of Education is Manipur gi makha da leba Science amasung Arts graduate oja singi oiba English singani kulumdoi kunmanga gi B.Ed program DM College of Teachers Education Imphal da hauragani yawining basingna mathang thagi tang tara phawgi mamang da application form Senior Research Officer room number 3 da pislak naba director na khangalakli Aroibada maruiba pau Manipur da hojik tholiba irang asi loisinaba Pradhan Mantri Narendra Modi na thamoi sengna honadi haina Congress lusingba Rahul Gandhi na maral siri Manipur gi legislature singi Delhi khongchat matung da Griha Mantri na all political party gi mipam kaurokpani haina MLA RK Imona hairi BJP Manipur Pradesh na hari leibaki luraba tanpham da rajniti tawduna leibagi matam nate mikap thoktuna tingjang kaijang daba Manipur ama leinaba honaba matam ne Imphal West amasung Imphal East dilagi oina hayeng ayuk pung 5 dagi numidang wainam pung 3 phawa curfew komtokani amasung Manipur dagi ama yauna Rashtrapati Draupadi Murmu na ngasi nurse ki simbam da leiba nurse kuntra da National Florence Nightingale Award khusinakre Paulo jare